CHAHI ama mapung PHARABA Manipur gi IRANG ASIGA mari LEINANA file Toukhiba Fir Lishing Taramathoi gi manungda valid Oiba Fir Di Lishing ahum Khakta Ngaire HAIRI. The Hindu Pauche gi report amana hai Manipur da thokliba IRANG ASIGA mari LEINANA file Tourakiba Fir Sing adugi marakta overlap tauba amade duplicate Fir kaya yaubana maram oiraga pumnamak adu cross check tauraba matung apunba valid Oiba Fir gi masing ase Lishing ahumda hanthakibani. Mamang CHAHI kumja ing Lishing ani sukna kunhumdoigi August amada Manipur lengakna file tawrakiba status report amagi matung inna CHAHI adugi July faubada regular Fir Lishing mariga chartered humfutaruk file tawre haikibani. CHAHI amagi manung asida file tawrakiba 0 Fir Lishing taramatoiga chamri taramarigi manungda Fir Lishing taruka chatru kun mathoidi regular Fir da convert tawkrabani. Adubu Fir Sing asigi marakta overlap tawba yaubana cross checking tawbada Fir masing asi hantarakibani. Hiramasiga mari LEINANA Pauche asina Manipur gi Chief Minister Nongthombam Birenga unarubada IRANG asi loishinaba hotnabada aikoi khudingmak punshinbage tangai fadaba lei amade miyam machoi tahanaba khongthang amata lokattanaba hotnagadabani. Crime chathabada chenaba khudingmak logi matung inna chairak fangani. Maramaduna IRANG ase loishinaba hotnabada maikai animakke miyamna sizinariba khotlai sing surrender tobiyu haina Chief Minister Nongthombam Birena phongdoraki hainasu report asidam palle. Ningsingba yabadi IRANG asige saruk ama oina police ke armory kayadagi khotlai Lishing mariga chamanga rom lut tawkhibani. Hosek faubada security force na khotlai Lishing amaga chanipan romdi recover tawbangam kre. Masigi manungda khotlai kaya amade surrender tawrakhibani haina pau asina makatari.